Private ambulance gari leibiba yawiradi amadi lanai hospital gi ambulance gari leiradi khitang thuna jenims ta lakpiu ambulance gari mari yagidre please mateng pangbiu patient sing rims ta pugadabani kanglaipa punma kholau gabde dagi lokhotarke jenims emergency service ising na thumjile arambai tengol amasung NDRF na anaba hondokpagi thabak chathari ising da tauthakriba kuki nupa asi kanbangam hogdre hairi iroibasu heitabani na adum tauthakre Iduning thogi post agi lokhotar ke Zomi youth sing na naga support tawbagi matang da UKLF ki chairman SS Haukif na ZRA gi president Thanglen Pau Guite da WhatsApp message thaduna akanba warning tawkre Kuki sing da ising chawbo changde WhatsApp text ase da hariba si youth obstan jongam na 29 April da naga community sing book support tawbagi open notification thokliba sina Kuki amari Zomi gi marakta misunderstanding ama soidina chawna lakani Kuki di site gi di Zomi gi youth of Stern Jongam na thokliba notification asi yamna lali haina lawi Zomi amadi Kuki sing Kuki army gi banner makha da puna thabak tominari bani yamna thu namak siguma notification makha ta na amuk thorak tanaba ZRO na warak watem biu makha ta na topa naga community support tawba yaroi haina Zomi youth sing warak watem biu Kuki amadi Zomi puna thabak tominasi haina haijari Please note Myanmar manung dadi Zomi amadi Kuki puna thabak tawminade Zomi sing na military junta site aduga Kuki sing na PDF site thabak tawduna amana amada nongmai kapnari ani subada Kuki paide Zomi landa naga sing na Zomi sing gi yamna chawna mateng pangkhibani Pakistan gi spy ring thugaina ba hotnabada NIA na state nipan gi mafam taraga manga da red chathakre The National Investigation Agency NIA na Pakistan gi spy ring sing thugaina ba hotnabada state nipan gi mafam taraga manga da matam amata da red chathakre hairi NIA gi red sing adu Pakistan gi spy case ka mari lenana ikui dina Central Reserve Police Force CRPF jawan ama fakibaga loinana ma ki mathakta chathakiba investigation gi saruk amani hairi red sing adu Pakistan gi intelligence operative singa mari leinaba mioi singi yum singdani chathakiba red sing adu Delhi Mumbai Haryana Uttar Pradesh Rajasthan Chhattisgarh Assam amasung West Bengal dani haina agency gi pauna phongdokli NIA na chathakiba red sing adu intelligence ki report matung inani Red sing aduda electronic device sing maru oiba cell thum gi document sing amadi che chang kaya marum fagat pangamki pagalaba polam sing adu forensic ke examination tawna bagi damak thamkhre hairi NIA gi red sing aduna Pakistan da based over terrorist sing na India bu thugaina ba hotnariba si thingna bagi pandam da chathakibani amarom da mamang tha me kunda NIA na faraba CRPF jawan adugi mathakta case ama register tawduna investigation chatha bahukibani hariba CRPF jawan aduna Pakistan gi spy sing da classify information kaya pithok lambani haiba khangmangamki jawan adu Pakistan intelligence ka 2023 dagi hoduna maru oiba sensitive data sing pithok pisin tawba horakibani hairi jawan asi thabak tagi dismiss tawkhibaga loinana mahak NIA gi custody da hojik leiri ma ke mathakta NIA na Bharatiya Nyay Sanghitya BNSS ki section 61 to 147 amasung 148 amadi Official Secret Act 1923 Section 3 amasung 5 amadi Section 18 of Unlawful Activities Prevention Act UAP Act 1967 panduna terrorist ki thawong sing da saruk yai haina charge tawduna NIA na mahaki mathakta kupna thijin ba hokre hairi Manipur da thoklibe ichao si matam adugi BJP lengang na management haitabadagi thorakpani haiba yai Joyram Ramesh Manipur da tholibe ichao si matam adugi BJP lengang na management haitabadagi thorakpani haiba yai adubu Congress ki leader sing na di Manipur gi irang amadi awaba taraba praja sing gi damak matam gi oina mateng pangduna lakli haina Congress ki General Secretary Communication Joyram Ramesh na phongdokre wafam asi mahaki Microblogging X thadora post amada phongdora khibani mahaki post adu da hai Manipur da irang gi saitheng kok tringai chirak ta haukiba numit kharani asida akan manong chubana maram oiraga ichau mayok nariba miyam gi awaba da saruk yari hairi mang na hai Manipur da thokliba irang asi awaba kok tringai chirak ta ichau thoktuna amuka hanna miyam da awaba pire mang na makha taraduna Manipur state ta hojik BJP government asina president rule thamjinduna praja miyam da amuka hena awaba piduna lakli asiguma thodok sing asi Prime Minister Narendra Modi na khangsin usina da bagum lairi aduga Manipur gi BJP MLA sing na power pining badagi praja miyam bu amuka hanna awabi piri panba yai irang mayok nariba Manipur state ta haukiba numit kharani asida akan manong chuduna Manipur gi mafam kaya da ising thumjinba amadi tampak fauduna cheliba tural sing gi imai wangkhalakpana maram oiraga mari leinaba authority sing na ichau thokani haina warning pikhibaga loinana ising thumjin khraba mafam sing da mi ganbagi thabak sing akan mamong da chathari Manipur Police na fare hareba inauba UNLF ka mari leinade social media da Manipur Police na post rakiba warol amada May 29 da Nambol PS ki manung chanba Nambol thiam awang laikai dagi Manipur Police na fare hariba Seram inauba Elias Khaba Elias Bagawa
निफुगतरुक इसोक मनिंग चिंगदगिनी हौजिंग नंबोल थियाम अवांग लेकाइदा लेबनी हारिबा मियोय असि कोइरेंगना लुचिंगबा UNLF अमसुंग मसिगी लानमी संगलुप MP की करिगुमा हिरम अमतदा मरी लेनदे हाइना कोइरेंगना लुचिंगबा UNLF सेक्रेटरी ऑफ पब्लिसिटी M Saen Sanana थादोरकप चेरोल अमना हाइरी चेरोल असिना मखाताना हाइ ममांगदा लुफकी माइकैदगी सु मियामदा खंगनख्रे मदुदी UNLF ना मियामदगी सेल थुंगी मरी लेनना मतेंग निरकप मतमदा UNLF की सेक्रेटरी ऑफ फाइनेंस M मुना ना खुयेक पीबा चेरोल खक्तमक चटनागनी मुना ना खुयेक पीबा चेरोल यावदन लाकप फोनदा अमदी चेजेत मचेत अमदा इरगा हाइरकप खुदिंगमा UNLF का मरी लेनदे असिगुमा मसागी मरनाई सेंदानबा अमदी मसागी खुदोंचाबा खरगिदमक पार्टी की मिंगलाना सिजिनबा सिंगदगी चेक्शन बियो 72 रक सुबा मिस वर्ल्ड 2025 थाईलैंड मिस चुचाता चोंगसास्रिल नताख्रे चाहे से मिस वर्ल्ड थाईलैंड की मिस थाईलैंड ओपल चुचाता चोंगसास्रिल दा लुहुब उपतना 72 रक सुबा मिस वर्ल्ड 2025 की टाइटल पीख्रे मिस वर्ल्ड पीजेन असिदा थर्ड रनर्स अफ ताकिबा मिस मार्टिनिक Aureli Chaujin second runners up ta Miss Olen Maza class ta amasung first runners up ta Miss Ethiopia Houses Darijen Padma su oiki Miss World asida Miss Thailand Opal Sujata Chongsril na first track event gi hoduna mai pakna round kaya da makok thongduna lakhi final round da judges sing na hangba question sing gi paukhum sing ning thina piduna event asibu yengleba miyang gi pukning suman hanki Miss Thailand Sujata Chongsril na Miss World title lawrakpada malem gi miyoi million kaya gi thamoi suman hanki hairi